ꯗꯥꯅꯦꯟꯗꯅ ꯅꯍꯥꯟ ꯁꯣꯟꯕꯗꯣ ꯑꯗꯨꯒꯩꯗꯤ ꯐꯔꯦꯕ ꯑꯩ ꯏꯁꯥꯗ ꯇꯧꯔꯝꯕ ꯈꯣꯠꯂꯝꯕꯗꯣ ꯂꯣꯏ ꯐꯔꯦꯕ ꯍꯜꯂꯦꯂꯨꯌꯥ ꯑꯩꯁꯦ ꯈꯤꯇꯪ ꯀꯟꯗꯤꯁꯟ ꯑꯃ ꯂꯨꯕ ꯑꯋꯥꯐꯝꯗ ꯈꯤꯇꯪ ꯇꯥꯔꯕ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕ ꯃꯃꯥꯡꯗ ꯁꯤꯁꯇꯔꯅ ꯍꯥꯏꯔꯝꯕꯗꯣ ꯍꯛꯆꯥꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯑꯩꯅ ꯄ꯭ꯔꯦꯌꯔ ꯇꯧꯈꯤꯕꯗꯣ ꯍꯛꯆꯥꯡꯗ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯑꯗꯒꯤ ꯆꯤꯛꯄ ꯁꯥꯕ ꯂꯩꯕ ꯑꯗꯒꯤ ꯀꯣꯛꯇ ꯉꯥꯎꯔꯤ ꯂꯩꯕ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯨꯒꯤ ꯑꯗꯨꯒꯤꯁꯤꯡꯗꯣ ꯏꯁꯣꯔꯗ ꯍꯥꯏꯖꯕꯗꯒꯤ ꯐꯈ꯭ꯔꯕꯣ ꯏꯁꯣꯔꯗ ꯍꯥꯏꯖꯕꯗꯒꯤ ꯐꯔꯦ ꯍꯜꯂꯦꯂꯨꯌꯥ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅꯦ ꯑꯩꯅ ꯉꯁꯥꯏꯗꯣ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯒꯦ ꯐꯣꯟꯗꯣ ꯇꯧꯔꯛꯑꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯗꯥ ꯗꯌꯥꯅꯟꯗꯗ ꯑꯗꯨꯝ ꯈꯔ ꯂꯤꯒꯦ ꯋꯥꯈꯜꯗ ꯐꯨꯝꯖꯤꯜꯂꯒ ꯊꯝꯕꯁꯦ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯅ ꯈꯜꯂꯝꯕ ꯍꯥꯏꯕꯤꯌꯨ ꯑꯩꯉꯣꯟꯗ ꯍꯦꯛ ꯄꯣꯛꯄꯤꯅꯕ ꯏꯕꯨꯡ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯌꯨꯀꯣ ꯈꯜꯂꯒ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯁꯦ ꯈꯅꯥꯎꯁꯨ ꯅꯥꯏꯌꯦꯕ ꯂꯣꯛ ꯊꯨꯡꯕꯒꯤ ꯑꯗꯨꯅ ꯋꯥꯁꯦ ꯑꯩꯁꯦ ꯅꯍꯥꯟꯉꯩ ꯍꯥꯏꯗꯣꯛꯀꯦ ꯇꯧꯔꯒ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯗꯣꯛꯄꯒꯤ ꯀꯟꯗꯤꯁꯟꯗꯣ ꯈꯤꯇꯪ ꯂꯨꯕ ꯑꯩꯁꯦ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯒꯦꯕꯀꯣ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯆꯍꯤ ꯀꯩꯅꯣꯗ 2018ꯗ ꯌꯨꯝ ꯄꯥꯟꯕꯅꯦꯕ ꯑꯩꯁꯦ ꯑꯗꯒꯤ ꯌꯨꯝ ꯄꯥꯜꯂꯕꯩ ꯃꯇꯨꯡꯗ ꯑꯩꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯒ ꯐꯖꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯔꯦ ꯑꯩꯒꯤ ꯅꯨꯄꯥꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒ ꯐꯦꯃꯤꯂꯤꯒ ꯑꯗꯣ ꯈꯔꯅꯤ ꯍꯥꯏꯗꯤ ꯆꯠꯄ ꯅꯧꯔꯤꯉꯩꯗꯨꯒꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯗꯨꯝ ꯂꯨꯅ ꯇꯧꯔꯤ ꯈꯣꯠꯂꯤ ꯑꯗꯩ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯃꯣꯏꯒꯤ ꯉꯥꯡꯕ ꯈꯣꯠꯄꯗ ꯑꯩꯈꯣꯏꯗꯤ ꯏꯁꯃꯣꯜ ꯐꯦꯃꯤꯂꯤ ꯑꯄꯤꯛꯄ ꯐꯦꯃꯤꯂꯤꯅꯤꯅ ꯑꯩꯈꯣꯏꯗꯤ ꯁꯥꯟꯅꯗꯕꯒꯨꯝ ꯑꯗꯩꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯌꯥꯝ ꯍꯟꯊꯅ ꯈꯟꯕ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯩ ꯃꯤ ꯑꯃꯕꯨ ꯂꯥꯏꯔꯩ ꯍꯥꯏꯅ ꯌꯥꯝ ꯍꯟꯊꯅ ꯈꯟꯕ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯀꯞꯇꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯅ ꯍꯥꯏꯌꯨ ꯇꯥꯏ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤꯒꯁꯨ ꯃꯣꯏꯅ ꯊꯧꯖꯟꯗꯅ ꯈꯣꯠꯆꯟꯗꯅ ꯌꯥꯝꯅ ꯇꯧꯔꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯒꯤ ꯄꯣꯠ ꯆꯩꯁꯨ ꯌꯥꯝꯅ ꯂꯩꯇꯦ ꯈꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯇꯣꯔꯆꯔ ꯇꯧꯋꯦꯕꯀꯣ ꯑꯗꯩ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅꯁꯨ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯃꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯍꯧꯔꯛꯑꯦꯕ ꯃꯇꯝꯗꯨꯗꯒꯤ ꯈꯔꯅꯤ ꯂꯩꯔꯒ ꯃꯥꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯒꯦ ꯋꯥ ꯉꯥꯡꯕꯗ ꯍꯥꯏꯔꯛꯑꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯤꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯃꯉꯣꯟꯗ ꯑꯩꯁꯦ ꯅꯨꯄꯥꯁꯤꯒ ꯂꯩꯃꯤꯟꯅꯕꯁꯦ ꯆꯍꯤ 5 ꯂꯩꯃꯤꯟꯅꯔꯦꯕꯀꯣ ꯂꯩꯃꯤꯟꯅꯔꯒ ꯑꯩꯁꯦ ꯑꯉꯥꯡ ꯌꯥꯎꯗꯦꯕ ꯑꯩ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯗꯣꯛꯆꯔꯒꯦꯕ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯒ ꯆꯍꯤ 1.5 ꯁꯨꯔꯒ ꯑꯉꯥꯡ ꯑꯃ ꯌꯥꯎꯕꯒꯤꯗ ꯂꯩꯔꯝꯃꯦ ꯀꯩꯅꯣ ꯇꯧꯔꯨꯔꯒ ꯑꯩꯈꯣই ꯅꯨꯄꯥꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯗꯤ ꯏꯀꯨꯕꯣꯛ ꯍꯥꯏꯔꯦꯕꯀꯣ ꯏꯀꯨꯕꯣꯛꯁꯦ ꯅꯥꯕꯗꯒꯤ ꯃꯥꯁꯦ ꯕ꯭ꯂꯗ ꯀꯦꯟꯁꯔꯅ ꯅꯥꯕꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯗ ꯑꯃ ꯆꯪꯉꯛꯑꯒ ꯑꯃ ꯊꯣꯛꯄ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯇꯧꯕꯗꯒꯤ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯊꯨꯒꯥꯏꯈ꯭ꯔꯦꯕ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯣ ꯑꯉꯥꯡꯁꯦ ꯁꯤꯁꯇꯔꯒꯤ ꯋꯥꯇꯗ ꯊꯨꯒꯥꯏꯕꯁꯦ ꯊꯥ ꯀꯌꯥꯗ ꯊꯨꯒꯥꯏꯕꯅꯣ ꯊꯥ 2 ꯐꯥꯔꯝꯗꯥꯏꯗ ꯊꯨꯒꯥꯏꯕꯅꯤ ꯊꯥ 2 ꯐꯥꯒꯠꯂꯛꯄꯩ ꯑꯗꯨꯋꯥꯏꯗ ꯑꯗꯨꯅ ꯊꯨꯒꯥꯏꯈꯤꯕꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯅꯠꯇꯕ ꯋꯥ ꯉꯥꯡꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅꯁꯨ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯨꯕ ꯀꯧꯕꯅ ꯑꯩꯒꯤ ꯏꯔꯥꯏꯕꯛꯇ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯅ ꯍꯥꯏꯗꯤ ꯇꯝꯃꯕꯅꯤꯅ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯩꯁꯨ ꯈꯪꯍꯧꯗꯅ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯗꯅ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯇꯧꯕ ꯍꯧꯔꯦꯕ ꯍꯧꯔꯛꯑꯀꯥꯟꯗꯗꯤ ꯃꯥꯁꯦ ꯊꯕꯛ ꯇꯧꯕ ꯃꯄꯥꯟꯗ ꯊꯥꯗꯣꯛꯑꯦ ꯃꯥꯁꯦ ꯊꯕꯛ ꯇꯧꯕ ꯆꯠꯂꯨ ꯌꯥꯗꯅ ꯐꯅ ꯀꯨꯏꯅꯁꯨ ꯌꯨꯝꯗ ꯂꯩꯔꯝꯃꯦ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯨꯒꯁꯨ ꯃꯥꯁꯦ ꯖꯨ ꯊꯛꯄ ꯖꯨꯋꯥ ꯁꯥꯟꯅꯕ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯅꯤꯅꯤ ꯍꯨꯝꯅꯤ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯥꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯉꯥꯡꯉꯦ
ꯄꯩꯁꯥ ꯊꯣꯛꯇꯦ ꯈꯣꯠꯇꯦ ꯃꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯟꯊꯅ ꯉꯥꯡꯉꯤ ꯈꯣꯠꯂꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ ꯉꯥꯡꯉꯤꯁꯦ ꯅꯪ ꯀꯔꯤꯝ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯑꯃ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯏ ꯃꯥꯏ ꯃꯀꯣꯛꯇꯨ ꯑꯃꯠꯇ ꯆꯪꯗꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯝ ꯑꯇꯣꯞꯄ ꯃꯈꯣꯏꯗ ꯖꯨꯋꯥ ꯁꯥꯟꯅꯕꯒꯤ ꯄꯩꯁꯥꯒꯁꯦ ꯑꯝꯇ ꯇꯨꯡꯗꯉꯩꯒꯤ ꯖꯨꯋꯥ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯍꯥꯏꯗꯤ ꯖꯨ ꯊꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯅ ꯌꯨꯝꯗꯒꯁꯦ ꯑꯗꯨꯝ ꯍꯜꯂꯛꯇꯕ ꯍꯥꯏꯇꯥꯔꯦ ꯍꯜꯂꯛꯇꯕꯗꯒꯤ ꯅꯣꯏ ꯑꯗꯨꯝꯁꯨ ꯍꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯑꯩ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯡꯉꯦ ꯆꯍꯤ 5-6ꯀꯤ ꯋꯥꯔꯤ ꯍꯥꯏꯁꯦ ꯇꯦꯟꯁꯤꯜꯂꯛꯑꯒ ꯄꯨꯛꯅꯤꯡꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯑꯗꯩꯗꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡꯗꯣ ꯑꯗꯨꯝ ꯅꯨꯡꯁꯤꯖꯩꯌꯦꯕꯀꯣ ꯑꯩ ꯃꯇꯝꯗꯨꯒ ꯀꯞꯄꯤ ꯑꯃꯨꯛ ꯅꯣꯛꯏ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯣꯛꯑꯒ ꯂꯩꯖꯩꯌꯦꯕ ꯃꯤꯅ ꯑꯊꯤꯕ ꯈꯣꯟ ꯉꯥꯡꯉꯛꯑꯁꯨ ꯑꯗꯨꯝ ꯅꯣꯛꯑꯒ ꯂꯩꯖꯩ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯩ ꯃꯇꯝꯗꯨꯒꯕꯣꯛꯇ ꯑꯩꯁꯦ ꯁꯤꯅꯤꯡꯕ ꯐꯥꯎꯔꯦꯕ ꯑꯩ ꯂꯩꯔꯤꯕꯅ ꯀꯩꯗꯧꯗꯣ ꯑꯩ ꯀꯌꯥꯝ ꯍꯥꯏꯗꯤ ꯃꯔꯛ ꯃꯔꯛꯇꯁꯨ ꯁꯤꯅꯤꯡꯉꯥꯏꯅ ꯑꯩ ꯑꯇꯣꯞꯄ ꯒꯨꯂꯤ ꯆꯥꯁꯟꯗꯅ ꯑꯩꯁꯦ ꯃꯣꯏꯅ ꯉꯥꯡꯉꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯇꯣꯞꯄ ꯒꯨꯂꯤ ꯆꯥꯁꯟꯗꯅ ꯇꯧꯅ ꯒꯨꯂꯤ 5-6 ꯈꯛꯇ ꯆꯥꯁꯟꯗꯅ ꯇꯧꯔꯨꯔꯦ ꯑꯩꯁꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯀꯔꯤ ꯆꯥꯔꯒ ꯑꯩꯁꯦ ꯁꯤꯒꯗꯒꯦ ꯍꯥꯏꯁꯦ ꯑꯩ ꯈꯟꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦꯕ ꯑꯩ ꯍꯤꯡꯅꯤꯡꯉꯛꯇ꯭ꯔꯦꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯁꯨ ꯑꯩꯒꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯩꯒꯤ ꯇꯦꯟꯁꯟꯗꯣ ꯍꯥꯏꯗꯤ ꯇꯝꯅꯤꯡꯗꯕꯒꯨꯝ ꯇꯧ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯈꯪꯍꯟꯅꯤꯡꯗꯕꯒꯨꯝ ꯇꯧ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯏꯊꯟꯇ ꯄꯨꯕ ꯉꯝꯃꯛꯇꯅ ꯑꯩꯁꯦ ꯁꯤꯅꯤꯡꯕ ꯐꯥꯎꯔꯛꯑꯦꯕ ꯃꯇꯝꯗꯨꯒ ꯁꯤꯅꯤꯡꯕ ꯐꯥꯎꯔꯛꯄꯗ ꯑꯩ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯀꯔꯤꯒꯤ ꯁꯤꯗꯣꯏꯅꯣ ꯑꯩ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛꯇꯗꯤ ꯑꯩ ꯍꯤꯡꯈꯤꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯃꯨꯛꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯒꯤ ꯋꯥꯈꯜꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯏ ꯃꯇꯝꯗꯨꯒ ꯑꯩꯁꯦ ꯌꯥꯝ ꯑꯗꯨꯃꯥꯏꯅ ꯅꯠꯇꯕ ꯋꯥꯈꯜꯁꯦ ꯃꯌꯥꯝ ꯈꯜꯂꯦꯕ ꯑꯗꯩ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯑꯗꯨꯏ ꯃꯇꯝꯗꯨꯒ ꯑꯗꯩ ꯃꯥꯁꯦ ꯑꯇꯣꯞꯄ ꯈꯔ ꯂꯩꯔꯒꯗꯤ ꯃꯥꯁꯦ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯕꯛ ꯁꯨꯕꯒꯤ ꯊꯥꯗꯣꯛꯈ꯭ꯔꯒ ꯈꯔꯅꯤ ꯃꯥꯁꯦ ꯑꯗꯨꯝ ꯄꯩꯁా ꯊꯥꯔꯛꯑꯝꯃꯤ ꯑꯩꯉꯣꯟꯗ ꯈꯔꯅꯤ ꯄꯩꯁా ꯊꯥꯔꯛꯑꯝꯃꯒ ꯃꯥ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯔꯦ ꯃꯥꯗꯤ ꯐꯖꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯀꯔꯤꯝ ꯏꯀꯥꯏꯗꯕꯤ ꯀꯔꯤꯝ ꯍꯪꯒꯣꯏꯗꯕꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯩ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯦ ꯑꯩ ꯅꯨꯄꯤꯁꯦ ꯂꯧꯔꯒꯦ ꯅꯨꯄꯤꯁꯦ ꯄꯣꯔꯛꯑꯒꯦ ꯑꯩ ꯐꯥꯒꯤꯅꯦꯅ ꯈꯜꯂꯤ ꯑꯍꯥꯟꯕꯗꯗꯤꯀꯣ 2023ꯒꯤ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤꯗꯒꯤ ꯃꯥꯁꯦ 2022ꯒꯤ ꯑꯣꯛꯇꯣꯕꯔꯗ ꯆꯠꯈꯤꯕꯗꯤ ꯑꯗꯣ ꯃꯀꯨꯏ ꯄꯣꯟꯇꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯒ ꯆꯠꯈ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯅ ꯍꯥꯏꯌꯦ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯋꯥ ꯉꯥꯡꯉꯤꯗோ ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯩꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯆꯥꯅꯤ ꯊꯛꯀꯅꯤ ꯄꯨꯁꯤꯜꯂꯛꯇ꯭ꯔꯣꯕ ꯀꯅꯥꯅꯁꯨ ꯍꯥꯏꯗꯤ ꯏꯃꯨꯡ ꯑꯃꯗ ꯅꯨꯄꯤ 2 ꯂꯩꯔꯒ ꯀꯅꯥꯅꯁꯨ ꯌꯥꯅꯤꯡ ꯄꯣꯟꯇꯦꯀꯣ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯞꯄ ꯑꯩ ꯆꯥꯅꯤ ꯊꯛꯀꯅꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯗꯨꯒꯁꯨ ꯍꯥꯏ ꯄꯩꯁꯥ ꯊꯥꯔꯛꯑꯣꯏ ꯅꯪꯅ ꯅꯨꯄꯤꯁꯤ ꯂꯧꯒꯦ ꯌꯥꯗ꯭ꯔꯗꯤ ꯄꯩꯁా ꯊꯥꯔꯛꯑꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯇꯧꯖꯔ ꯇꯧꯕ ꯍꯧꯔꯛꯑꯦꯕꯀꯣ ꯑꯩꯅ ꯍꯥꯏꯌꯦ ꯅꯪꯅ ꯀꯩꯒꯤꯅꯣ ꯅꯨꯄꯤꯗꯣ ꯀꯗꯥꯏꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯊꯤꯒꯠꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯀꯔꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯩ ꯃꯥꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯐꯣꯇꯣ ꯊꯥꯡꯒꯠꯂꯛꯄꯗ ꯅꯨꯄꯤꯁꯤꯅ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯎꯔꯒ ꯑꯗꯩ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯧꯊꯣꯛꯑꯀꯥꯟꯗ ꯑꯩꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯈꯪꯒꯦ ꯍꯥꯏꯅ ꯃꯥꯒ ꯂꯩꯃꯤꯟꯅꯕꯁꯤꯡꯁꯦ ꯐꯣꯟ ꯇꯧꯔꯒ ꯍꯪꯕꯁꯤꯒ ꯅꯨꯄꯤꯁꯦ 2023ꯒꯤ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯁ꯭ꯋꯥꯏꯁꯤꯒ ꯅꯨꯄꯤꯁꯦ ꯂꯥꯛꯇꯅ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯦ ꯃꯅꯤꯄꯨꯔꯒꯤꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯥꯁꯦ ꯃꯌꯨꯝ ꯄꯥꯜꯂꯦ ꯃꯆꯥꯁꯨ ꯂꯩꯔꯦ ꯗꯤꯃꯥꯄꯨꯔꯗ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯅꯦꯄꯥꯂꯤ ꯑꯣꯏꯕꯀꯣ ꯅꯦꯄꯥꯂꯤ ꯑꯣꯏꯕ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯅꯦꯄꯥꯂꯤꯗ ꯃꯌꯨꯝ ꯄꯥꯟꯕ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯀꯩꯅꯣ ꯇꯧꯏ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯔꯤꯁꯨꯕꯨ ꯅꯤꯡꯖꯔꯒ ꯃꯥꯁꯦ ꯇꯁꯦꯡꯅ ꯃꯥꯁꯦ ꯂꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯗꯤ ꯇꯥꯏ ꯑꯩꯒꯤ ꯐꯖꯅꯗꯤ ꯑꯩꯅꯁꯨ ꯃꯤꯠꯇꯣ ꯎꯗꯕꯅꯤ나 ꯈꯪꯗꯦ ꯃꯤꯅ ꯍꯥꯏꯕ ꯋꯥꯗꯨꯅ ꯇꯥꯕꯅꯤꯅ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯦꯗꯅ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯑꯥꯗ ꯆꯠꯇꯅ ꯐ꯭ꯂꯥꯏꯠꯇ ꯄꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯀ ꯊꯥꯗꯅ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯆꯠꯇꯅ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯃꯣꯏꯁꯦ ꯂꯩꯃꯤꯟꯅꯔꯦ ꯂꯩꯃꯤꯟꯅꯔꯕꯩ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯅꯨꯄꯤꯁꯤꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯗꯣꯔꯕꯥ ꯑꯃ ꯍꯧꯔꯛꯄꯗꯒꯤ ꯃꯣꯏ ꯀꯔꯤꯅꯣ ꯈꯟꯅꯕ꯭ꯔꯥ ꯃꯅꯨꯡꯗꯗꯨꯗꯤ ꯑꯩ ꯌꯥꯝ ꯐꯖꯅ ꯈꯪꯗꯦ ꯃꯄꯥꯟ ꯂꯩꯔꯒ ꯇꯧꯅꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯑꯦ ꯑꯩ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ ꯑꯩꯕꯨ ꯑꯝꯇꯪꯗꯤ ꯉꯥꯛꯄꯤꯌꯨ
ꯑꯩꯅ ꯍꯥꯏꯔꯦ ꯐꯔꯦ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯗꯕ ꯑꯁꯤ ꯀꯅꯥꯁꯨ ꯉꯝꯗꯦ ꯅꯪꯁꯨ ꯇꯧꯔꯝꯕ ꯌꯥꯏ ꯑꯩꯁꯨ ꯇꯧꯔꯝꯕ ꯌꯥꯏ ꯃꯥꯁꯨ ꯇꯧꯔꯝꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯂꯥꯟꯗꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯉꯝꯗꯦ ꯐꯔꯦ ꯑꯩ ꯅꯪ ꯉꯥꯛꯄꯤꯔꯒꯦ ꯍꯥꯏꯅ ꯂꯩꯔꯦꯕꯀꯣ ꯃꯥꯅ ꯋꯥꯔꯤꯁꯦ ꯑꯩꯗꯨ ꯅꯨꯃꯤꯠꯇꯨꯒꯁꯨ ꯑꯩ ꯀꯞꯄꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯉꯣꯟꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯝꯗ꯭ꯔꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯊꯣꯛꯑꯣꯏ ꯅꯪꯒꯤꯗꯃꯛꯇꯁꯨ ꯑꯩꯁꯦ ꯅꯅꯤꯡꯇꯝꯅ ꯁꯨꯝ ꯅꯪ ꯅꯅꯤꯡꯇꯝꯅ ꯂꯩꯖꯔꯝꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯩꯅꯁꯨ ꯑꯩꯁꯦ ꯀꯞꯄꯦ ꯃꯥꯅ ꯍꯥꯏ ꯀꯞꯀꯅꯨ ꯑꯩ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯔꯣꯏ ꯅꯪꯉꯣꯟꯗ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯂꯨꯄꯥ ꯊꯥꯔꯛꯇꯅ ꯈꯣꯠꯂꯛꯇꯅ ꯇꯧꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯔꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯅ ꯑꯩ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯃꯥꯁꯦ ꯍꯧꯔꯛꯑꯦ ꯅꯨꯄꯤꯁꯤ ꯅꯨꯡꯉꯥꯏꯕꯤꯗꯦ ꯀꯩꯀꯥ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯄꯒꯤ ꯋꯥꯈꯜꯗꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯍꯥꯏꯌꯦ ꯅꯪꯒꯤ ꯊꯣꯛꯅꯕꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯀꯩꯅꯣꯁꯨ ꯅꯠꯇꯦ ꯅꯨꯄꯤꯁꯤꯁꯨ ꯑꯥꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯒ ꯅꯪ ꯑꯩ ꯂꯧꯗ꯭ꯔꯗꯤ ꯊꯧꯔꯤꯁꯥꯅ ꯁꯤꯅꯤ ꯀꯩꯀꯥ ꯇꯧꯅꯤ ꯍꯥꯏꯅ ꯌꯥꯝ ꯇꯣꯔꯆꯔ ꯇꯧꯔ ꯃꯥꯜꯂꯦ ꯅꯨꯄꯤꯁꯤꯅꯁꯨ ꯃꯄꯥꯟꯗ ꯂꯩꯕꯁꯤꯒ ꯅꯪ ꯑꯗꯩ ꯃꯣꯏ ꯈꯪꯅꯔꯛꯄꯗꯒꯤ ꯇꯧꯅꯔꯛꯏꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯊꯥ ꯑꯃꯒ ꯂꯣꯠꯂꯨꯔꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯕꯗꯒꯤ ꯊꯥ ꯑꯃꯁꯦ ꯃꯥ ꯂꯣꯠꯂꯨꯔꯦ ꯅꯨꯄꯤꯁꯦ ꯆꯠꯈꯤꯅꯕ ꯍꯥꯏꯅ ꯅꯨꯄꯤꯁꯦ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯃꯥꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯑꯦ ꯑꯩ ꯅꯨꯄꯤꯁꯦ ꯂꯧꯔꯨꯔꯅꯤ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁꯇ ꯄꯨꯔꯛꯑꯅꯤ ꯅꯪ ꯀꯔꯤ ꯍꯥꯏꯔꯤ ꯑꯩꯅ ꯍꯥꯏ ꯀꯩꯅꯣ ꯑꯃꯨꯛꯀꯃꯨꯛ ꯅꯍꯥꯟꯇ ꯂꯥꯜꯂꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯖꯔꯔꯣꯏꯅ ꯍꯥꯏꯔꯒ ꯅꯪꯅ ꯑꯃꯨꯛꯀꯃꯨꯛ ꯑꯁꯤ ꯋꯥꯁꯦ ꯄꯜꯂꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯗꯩ ꯑꯩꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗ ꯃꯥ ꯍꯥꯏ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯃꯥ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩ ꯃꯥ ꯂꯧꯔꯨꯔꯅꯤ ꯍꯥꯏ ꯑꯗꯩꯗꯤ ꯍꯥꯏꯕꯁꯤ ꯑꯩ ꯀꯞꯄꯦꯕꯀꯣ ꯃꯇꯝꯗꯨꯒꯁꯨ ꯑꯩꯁꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯑꯩ ꯅꯝꯕꯔꯁꯦ ꯃꯥꯅ ꯕ꯭ꯂꯣꯛ ꯇꯧꯁꯟꯗꯅ ꯈꯣꯠꯆꯟꯗꯅ ꯑꯩ ꯅꯝꯕꯔ ꯄꯨꯝꯅꯃꯛꯇ ꯃꯥꯅ ꯕ꯭ꯂꯣꯛ ꯇꯧꯁꯟꯗꯅ ꯃꯣꯏ ꯂꯩꯃꯤꯟꯅꯕꯁꯤꯡꯗꯨꯒꯤ ꯅꯝꯕꯔꯗꯨꯁꯨ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯁꯟ ꯊꯝꯍꯜꯂꯦ ꯑꯩꯁꯦ ꯑꯗꯩ ꯃꯣꯏꯗ ꯐꯣꯟ ꯇꯧꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯁꯨ ꯐꯣꯟ ꯄꯤꯔꯛꯀꯅꯨ ꯃꯉꯣꯟꯗ ꯐꯣन ꯇꯧꯕꯗ ꯄꯤꯔꯛꯀꯅꯨꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯐꯣꯟ ꯇꯧꯗ꯭ꯔꯦ ꯐꯣꯟ ꯇꯧꯅꯕꯁꯤ ꯑꯩꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗꯨꯒ ꯂꯩꯕ ꯃꯇꯝꯗ ꯑꯩꯁꯦ ꯌꯥꯝ ꯋꯥꯅ ꯂꯩꯔꯦꯕ ꯑꯩ ꯁꯤꯅꯤꯡꯕꯕꯨ ꯐꯥꯎꯔꯛꯑꯦꯕ ꯑꯩ ꯀꯔꯤ ꯇꯧꯔꯒ ꯍꯤꯡꯒꯅꯤ ꯑꯩ ꯏꯃꯥ ꯏꯄꯥꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯃꯨꯅꯤ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯑꯩꯉꯣꯟꯗ ꯏꯁꯥ ꯏꯊꯟꯇ ꯍꯪꯖꯔꯛꯑꯦꯕ ꯑꯩꯁꯦ ꯈꯜꯂꯦꯕ ꯑꯍꯤꯡ ꯊꯣꯛꯈ꯭ꯔꯁꯤꯔꯥ ꯑꯍꯤꯡ ꯀꯗꯥꯏꯗꯅꯣ ꯑꯇꯩ ꯃꯐꯝꯗ ꯊꯣꯛꯈ꯭ꯔꯒ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯕꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯃꯌꯥꯝ ꯑꯃ ꯅꯠꯇꯕ ꯋꯥꯈꯜꯁꯦ ꯃꯌꯥꯝ ꯈꯜꯂꯦꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯃꯉꯣꯟꯗ ꯃꯌꯥꯝ ꯑꯃ ꯅꯣꯟꯖꯔꯦ ꯅꯪ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯒꯅꯨ ꯑꯩꯈꯣꯏꯕꯥꯅꯤ ꯐꯖꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯗꯤ ꯌꯨꯝ ꯄꯥꯟꯕ ꯑꯃꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯅ ꯐꯖꯅ ꯂꯩꯃꯤꯟꯅꯁꯤ ꯈꯣꯠꯃꯤꯟꯅꯁꯤ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯍꯥꯏ ꯁꯤ ꯐꯖꯅ ꯍꯥꯏꯔꯐꯥꯎꯗ ꯌꯥꯗꯦꯕꯀꯣ ꯑꯗꯨꯝ ꯃꯊꯪ ꯑꯩꯉꯣꯟꯗ ꯅꯪ ꯂꯩꯔꯝꯃꯨ ꯅꯪꯅ ꯅꯨꯄꯥ ꯃꯌꯨꯝꯁꯤꯒ ꯑꯩꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯁꯦ ꯍꯥꯠꯀꯅꯤ ꯈꯣꯠꯀꯅꯤ ꯂꯩꯔꯝꯃꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯃꯥꯅ ꯑꯗꯩ ꯑꯩꯁꯨ ꯑꯁꯥꯎꯕ ꯀꯧꯕꯅꯤꯅ ꯂꯥꯛꯑꯣ ꯍꯥꯠꯂꯔꯣ ꯅꯪꯅ ꯍꯥꯠꯂꯒ ꯍꯥꯠꯂꯦ ꯑꯩꯅ ꯍꯥꯠꯂꯒ ꯍꯥꯠꯂꯦ ꯍꯥꯏꯕꯒꯨꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦꯀꯣ ꯇꯧꯍꯩꯗꯕ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯥꯏꯍꯩꯗꯕ ꯋꯥ ꯀꯌا ꯑꯩꯅ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯍꯥꯏꯔꯨꯔꯒ ꯏꯊꯟꯇ ꯈꯜꯂꯦꯕꯀꯣ ꯑꯩꯅ ꯍꯥꯏꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯁꯥꯎꯅꯤꯡꯗꯅ ꯍꯥꯏꯕꯅꯦ ꯍꯥꯏꯅ ꯏꯁꯣꯔꯕꯨꯁꯨ ꯑꯩ ꯏꯊꯟꯇ ꯈꯨꯔꯨꯝꯖꯩꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯋꯥꯈꯜꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗ ꯍꯥꯏꯔꯒꯗꯤ ꯃꯩꯇꯩꯒꯤ ꯂꯥꯏꯁꯦ ꯐꯖꯅ ꯅꯤꯡꯉꯦꯕꯀꯣ ꯃꯩꯇꯩꯒꯤ ꯂꯥꯏꯁꯦ ꯐꯖꯅ ꯅꯤꯡꯖꯔꯒꯁꯨ ꯑꯩ ꯈꯜꯂꯦꯕ ꯑꯩꯅ ꯂꯥꯏꯗꯨ ꯌꯥꯝ ꯈꯣꯏꯔꯝꯃꯤꯁꯦ ꯑꯩꯅ ꯂꯥꯏꯗ ꯌꯥꯝ ꯅꯤꯔꯤꯁꯦ ꯑꯩꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯅ ꯀꯝꯃꯤꯁꯦ ꯑꯃꯐꯥꯎ ꯎꯕꯤꯗ꯭ꯔꯦ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯏ ꯑꯝꯇ ꯈꯣꯏꯔꯝꯃꯔꯣꯏ ꯂꯥꯏꯁꯦ ꯑꯝꯇ ꯈꯣꯏꯔꯝꯃꯔꯣꯏ ꯑꯩ ꯀꯅꯥꯒꯨꯝꯕꯗ ꯈꯣꯏꯔꯝꯗꯅꯅꯦ ꯑꯩꯁꯦ ꯂꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯁꯅꯨ ꯑꯩ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯅꯣꯏꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯂꯩꯖꯅꯤꯡꯉꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯅꯦ ꯂꯩꯔꯦ ꯑꯗꯩꯗ ꯑꯆꯥꯎꯕꯁꯦ ꯃꯥꯅ ꯑꯞꯇꯥꯗ ꯍꯥꯏꯔꯛꯄꯅꯦꯕ ꯗꯥ ꯗꯌꯥꯅꯟꯗꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯅꯪ ꯃꯥꯒꯤ ꯌꯨꯇꯨꯕꯇꯁꯨ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯤ ꯈꯣꯠꯀꯠꯂꯤ ꯍꯥꯏꯔꯛꯄꯗꯗꯤ ꯗꯥ ꯗꯌꯥꯅꯟꯗꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯋꯥꯁꯤ ꯃꯌꯥꯝ ꯌꯥꯝꯃꯤꯀꯣ ꯃꯌꯥꯝ ꯌꯥꯝꯕꯗ ꯋꯥꯗꯣ ꯃꯌꯥꯝ ꯑꯃ ꯂꯤꯕꯗꯣ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜꯗꯣ ꯅꯍꯥꯟꯒꯩ ꯐꯨꯝꯃꯒ ꯊꯝꯕ ꯃꯌꯥꯝꯗꯣ ꯑꯩꯁꯦ ꯑꯗꯨꯝ ꯀꯞꯅꯤꯡꯉꯒꯗꯤ ꯄꯪꯀꯞꯇ ꯀꯞꯄ ꯅꯣꯛꯅꯤꯡꯉꯒꯁꯨ ꯑꯗꯨꯝ ꯅꯣꯛꯄ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇꯗꯤ ꯍꯔꯥꯎ ꯂꯩꯖꯕ ꯃꯤꯅꯦꯕ ꯋꯥꯈꯜꯗ ꯍꯔꯥꯎꯖꯔꯒ ꯅꯨꯡꯉꯥꯏꯕ ꯑꯩ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯗꯨꯗꯤ ꯂꯥꯏꯕꯛꯀꯤ ꯋꯥꯔꯤꯅꯤ ꯍꯥꯏꯗꯅ ꯂꯩꯖꯕ ꯃꯤꯅꯦꯕ ꯑꯗꯣ ꯃꯤꯕꯨ ꯂꯥꯏꯔꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯦꯕ ꯃꯥꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯁꯇꯔꯒꯤ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤ ꯑꯃꯗꯨꯒ ꯄꯨꯟꯅ ꯂꯩꯕ꯭ꯔꯣ ꯍꯧꯖꯤꯛꯄꯨꯗꯤ ꯃꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯇꯦ ꯅꯨꯄꯤꯁꯦ ꯆꯠꯈ꯭ꯔꯦ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯑꯥꯗ ꯑꯁꯥꯝꯗ ꯂꯩꯌꯦꯅ ꯄꯥꯎ ꯇꯥꯏ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩ ꯑꯗꯣ ꯃꯣꯏ ꯂꯥꯛꯑꯅꯤꯁꯨ ꯄꯥꯎ ꯇꯥꯏ
ꯃꯣꯏꯒꯤ ꯂꯩꯃꯤꯟꯅꯕꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯥꯎ ꯄꯤꯔꯛꯏ ꯅꯪ ꯅꯨꯡꯉꯥꯏꯇꯦ ꯅꯃꯥ ꯅꯨꯄꯤꯗꯣ ꯂꯥꯛꯑꯅꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯑꯩꯅꯁꯨ ꯉꯔꯥꯡꯁꯦ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯒꯁꯨ ꯑꯩ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯀꯟꯐꯔꯦꯟꯁ ꯄꯥꯜꯂꯒ ꯐꯣꯟꯁꯦ ꯇꯥꯍꯜꯂꯛꯑꯦ ꯑꯩꯉꯣꯟꯗ ꯇꯥꯍꯜꯂꯛꯄꯗꯒꯤ ꯑꯩꯅꯁꯨ ꯊꯤꯅ ꯉꯥꯡꯈ꯭ꯔꯦ ꯊꯤꯅ ꯉꯥꯡꯕꯗꯒꯤ ꯃꯥ ꯀꯔꯤꯝ ꯈꯨꯝꯃꯛꯇꯦ ꯅꯨꯄꯤꯗꯣ ꯑꯩ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯃꯥꯏ ꯁꯥꯄꯣꯔꯠꯇ ꯑꯩ ꯅꯨꯄꯥꯁꯦ ꯄꯨꯔꯥ ꯂꯩꯔꯦꯕ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯃꯥ ꯍꯥꯏ ꯑꯩ ꯆꯦ ꯆꯥꯡ ꯏꯊꯣꯛꯅꯁꯤ ꯃꯥ ꯆꯦ ꯆꯥꯡ ꯏꯊꯣꯛꯅꯔꯒ ꯄꯤꯔꯅꯤ ꯅꯪꯒꯤ ꯄꯣꯠ ꯆꯩꯗꯨꯁꯨ ꯅꯪ ꯂꯧꯔꯨꯔꯣ ꯈꯣꯠꯂꯨꯔꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕ ꯍꯟꯖꯟꯅꯕꯒꯤ ꯋꯥ ꯑꯩꯒ ꯃꯥꯒ ꯍꯟꯖꯟꯅꯕꯒꯤ ꯋꯥ ꯑꯍꯥꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯑꯍꯥꯟꯕꯒꯤ ꯈꯣꯡꯐꯝ ꯍꯥꯏꯁꯦ ꯁꯣꯏꯈ꯭ꯔꯗꯤ ꯑꯅꯤꯁꯨꯕꯗꯣ ꯑꯅꯤꯁꯨꯕ ꯊꯥꯡꯕꯁꯦ ꯂꯨꯏ ꯍꯥꯏꯅꯗ꯭ꯔꯦꯀꯣ ꯃꯤꯅ ꯑꯗꯨꯅ ꯑꯩꯗꯤ ꯑꯅꯤ ꯁꯨꯅꯤꯡꯗꯕꯒꯤ ꯋꯥꯈꯜꯗꯨꯒ ꯂꯩꯕꯅꯤꯅ ꯃꯥꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯆꯍꯤ ꯆꯨꯞꯄꯁꯦ ꯉꯥꯏꯔꯛꯄꯅꯦꯕ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯇꯨꯡꯗ ꯑꯩ ꯋꯥꯈꯜꯁꯦ ꯍꯣꯡꯉꯦ ꯑꯩꯁꯨ ꯈꯜꯂꯦ ꯑꯩꯒꯤ ꯉꯝꯖꯕ ꯊꯕꯛ ꯑꯩ ꯏꯃꯥ ꯏꯄꯥ ꯑꯩꯅ ꯊꯥꯛꯀꯅꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯩꯅ ꯊꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯋꯥꯈꯜꯂꯣꯟꯗ ꯑꯩ ꯀꯔꯤꯒꯤ ꯁꯤꯗꯣꯏꯅꯣ ꯃꯥꯒꯤꯗꯃꯛꯇ ꯑꯩ ꯊꯋꯥꯏ ꯊꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯁꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯒꯤ ꯑꯩꯁꯦ ꯆꯥꯛ ꯆꯥꯗꯅ ꯆꯔꯥ ꯍꯦꯟꯅ ꯅꯣꯡꯃ ꯄꯨꯔꯥ ꯆꯔꯥ ꯍꯦꯜꯂꯒ ꯏꯁꯤꯡ ꯆꯐꯨ ꯊꯣꯛꯂꯛꯇꯅ ꯅꯨꯄꯥ ꯃꯌꯨꯝꯗꯨꯒ ꯑꯩ ꯊꯣꯛꯂꯛꯄꯅꯦꯕ ꯅꯪꯅ ꯁꯨꯃꯥꯏꯅ ꯊꯤꯅ ꯉꯥꯡꯉꯒ ꯑꯩꯕꯨ ꯁꯨꯝꯁꯤꯒ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯁꯇꯔꯅ ꯂꯩꯔꯤꯁꯦ ꯁꯤꯁꯇꯔꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯗꯅꯤꯀꯣ ꯑꯩꯁꯦ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯃꯥ ꯑꯁꯦꯡꯕ ꯄꯣꯛꯐꯝꯗꯣ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯒꯩꯗꯤ ꯑꯩ ꯊꯥ 5 ꯁꯨꯔꯦ ꯌꯨꯝꯗ ꯁꯤꯗ ꯂꯩꯕ ꯑꯣ ꯑꯁ ꯌꯥꯝ ꯅꯨꯡꯁꯤ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯇꯔꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯗꯣ ꯁꯤꯁꯇꯔꯅ ꯍꯥꯟꯅꯒꯤ ꯃꯇꯝꯗ ꯁꯤꯁꯇꯔꯁꯨ ꯈꯨꯔꯨꯝꯕ ꯌꯥꯕ ꯈꯨꯔꯨꯝꯃꯝꯃꯤ ꯅꯠꯇ꯭ꯔꯥ ꯈꯣꯏꯔꯝꯃꯝꯃꯤ ꯑꯩ ꯂꯥꯏ ꯇꯤꯟꯗꯁꯨ ꯃꯌꯥꯝ ꯑꯃ ꯆꯤꯡꯉꯦ ꯄꯩꯁꯥ ꯂꯪꯊꯣꯛꯑꯦ ꯑꯗꯨ ꯇꯧꯔꯤ ꯑꯗꯥ ꯇꯧꯔꯤ ꯏꯁꯥꯗ ꯑꯅꯥꯕ ꯂꯩ ꯍꯥꯏꯗꯅ ꯃꯥꯏꯕꯤ ꯃꯥꯏꯕ ꯃꯌꯥꯝ ꯆꯤꯡꯉꯦ ꯑꯩ ꯅꯍꯥꯟꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯗꯥ ꯗꯌꯥꯅꯟꯗꯗ ꯑꯩꯅ ꯋꯥꯔꯤ ꯑꯗꯨꯝ ꯂꯤꯈ꯭ꯔꯦ ꯈꯔ ꯃꯈꯩꯗꯤ ꯂꯥꯏ ꯇꯤꯟꯗꯁꯨ ꯃꯌꯥꯝ ꯌꯦꯡꯉꯤ ꯈꯣꯠꯂꯦ ꯑꯗꯨꯒꯤ ꯌꯦꯡꯕꯒꯤ ꯃꯇꯨꯡꯗ ꯑꯩ ꯏꯊꯟꯇ ꯈꯜꯂꯦ ꯄꯩꯁꯥ ꯃꯌꯥꯝ ꯂꯪꯊꯣꯛꯂꯨꯔꯒ ꯑꯩꯁꯦ ꯐꯕꯁꯨ ꯐꯠꯇꯦ ꯑꯩꯒꯤ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯍꯟꯖꯟꯅꯅ ꯂꯩꯕ ꯍꯥꯏꯁꯨ ꯂꯩꯇꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯅꯍꯥꯟꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯈꯔꯅꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯕꯤ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒꯁꯨ ꯑꯩꯅ ꯇꯥꯛꯄꯤꯁ ꯀꯩꯀꯥ ꯑꯩꯒꯤ ꯅꯨꯄꯥꯗꯨꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯅꯨꯡꯁꯤꯅꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕꯗꯣ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯣ ꯃꯤꯒꯤ ꯅꯨꯄꯤꯗꯨꯒ ꯂꯩꯃꯤꯟꯅꯕꯗꯣ ꯅꯠꯇꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒꯤ ꯇꯥꯛꯄꯤꯁ ꯂꯧꯗꯅ ꯈꯣꯠꯇꯅ ꯁꯤꯕ ꯑꯗꯨ 3.5 4 ꯄꯤꯅ ꯂꯧꯏ ꯑꯩ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯄꯩꯁꯥ ꯈꯛꯇ ꯆꯠꯂꯦꯕ ꯑꯗꯨꯃꯥꯏꯅ ꯍꯝꯕ ꯀꯔꯤꯝ ꯀꯥꯟꯅꯗꯦꯕ ꯐꯪꯉꯅ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯃ ꯐꯠꯇꯕ ꯇꯣꯔꯆꯔ ꯇꯧꯔꯛꯑꯦꯕ ꯑꯗꯣ ꯁꯤꯁꯇꯔꯅ ꯑꯩꯉꯣꯟꯗ ꯕ꯭ꯔꯣ ꯆꯥꯎꯕꯅ ꯍꯥꯏꯔꯦꯀꯣ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯁꯤꯁꯇꯔꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯁꯤꯁꯇꯔꯗ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯄ꯭ꯔꯥ ꯑꯍꯣꯡꯕ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡꯗ ꯑꯣꯏꯔꯒꯁꯨ ꯑꯅꯥꯕꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯍꯛꯆꯥꯡꯗꯗꯤ ꯑꯩ ꯗꯌꯥꯅꯟꯗꯅ ꯅꯍꯥꯟ ꯄ꯭ꯔꯦ ꯇꯧꯕꯗꯨꯒ ꯑꯩꯗꯤ ꯑꯩꯗꯤ ꯀꯩꯅꯣꯒꯤ ꯃꯔꯝꯗꯗꯤ ꯌꯥꯝ ꯈꯪꯖꯗꯦꯕꯀꯣ ꯑꯍꯥꯟꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝ ꯈꯪꯖꯗ꯭ꯔꯤꯗꯅ ꯑꯗꯣ ꯗꯥ ꯆꯥꯎꯕꯅ ꯍꯥꯏꯔꯛꯄꯒ ꯑꯗꯨꯝ ꯑꯩꯅ ꯗꯥ ꯗꯌꯥꯅꯟꯗ ꯐꯣꯟ ꯇꯧꯔꯒ ꯋꯥꯗ ꯑꯗꯨꯝ ꯈꯤꯇꯪ ꯈꯪꯅꯤꯡꯕ ꯑꯣꯏꯅ ꯑꯩ ꯑꯅꯥꯕꯁꯦ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯐꯅꯤꯡꯕꯒꯤ ꯃꯩꯗꯨꯅ ꯑꯃꯗꯁꯨ ꯆꯪꯖꯔꯤꯅꯦꯕ ꯆꯪꯖꯐꯝꯗꯣ ꯏꯁꯥꯅ ꯆꯪꯖꯐꯝ ꯊꯤꯔꯒꯗꯤ ꯑꯅꯥꯕꯗꯣ ꯐꯒꯗ꯭ꯔா ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯑꯩ ꯏꯁꯥꯗ ꯅꯍꯥꯟꯉꯩꯒꯤ ꯇꯧꯔꯝꯕ ꯆꯤꯛꯄ ꯁꯥꯕ ꯇꯧꯔꯝꯕꯗꯨꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯑꯩꯅ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯏꯁꯥ ꯅꯨꯡꯅꯥꯡꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗꯕ ꯄꯣꯛꯇꯕ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯃꯄꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯋꯥꯈꯜꯁꯤꯒ ꯑꯩꯁꯦ ꯈꯜꯂꯦꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯒ ꯂꯥꯏꯐꯇ ꯑꯃꯨꯛꯀ ꯂꯥꯛꯈꯤꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯈꯜꯂꯦꯕ ꯍꯧꯖꯤꯛ ꯍꯣꯏ ꯑꯗꯣ ꯁꯤꯁꯇꯔꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯁꯦ ꯁꯤꯁꯇꯔꯅ ꯑꯩꯅ ꯄ꯭ꯔꯦꯌꯔ ꯇꯧꯖꯕꯗꯨꯗꯤ ꯖꯤꯁꯨꯒꯤ ꯃꯤꯡꯗꯅꯤꯀꯣ ꯁꯤꯁꯇꯔ ꯑꯗꯣ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯄ꯭ꯔꯦꯌꯔ ꯇꯧꯖꯕ ꯍꯥꯏꯕꯗꯤ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯅꯠꯇꯦꯀꯣ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯁꯤꯁꯇꯔꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯑꯌꯦꯛꯄ ꯐꯔꯛꯄꯗꯣ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯁꯇꯔꯒꯤ ꯑꯋꯥꯕ ꯑꯅꯥꯕꯁꯤ ꯎꯏ ꯍꯥꯏꯕꯁꯤ ꯇꯥꯛꯏꯕ ꯆꯨꯝꯕ꯭ꯔꯥ ꯁꯤꯁꯇꯔꯒꯤ ꯑꯋꯥꯕ ꯑꯅꯥꯕꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯎꯏ ꯃꯔꯝ ꯑꯗꯨꯅ ꯁꯤꯁꯇꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯐꯕꯅꯦꯕ ꯑꯗꯣ ꯁꯤꯁꯇꯔꯅ ꯀꯔꯤꯒꯨꯝꯕ ꯁꯤꯁꯇꯔꯒꯤ ꯂꯥꯏꯐꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯗ ꯁꯦꯔꯦꯟꯗꯔ ꯇꯧꯖꯕꯀꯣ ꯀꯠꯊꯣꯛꯆꯕ ꯇꯥꯔꯒꯗꯤ ꯁꯤꯁꯇꯔꯒꯤ ꯍꯧꯖꯤꯛ ꯄꯨꯟꯁꯤꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤꯕꯗꯣ ꯂꯥꯡꯇꯛꯅꯕ ꯑꯗꯨꯁꯨ ꯀꯣꯛꯈꯤꯅꯦꯕ ꯁꯤꯁꯇꯔ ꯑꯗꯣ ꯁꯤꯁꯇꯔꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯅꯨꯄꯥꯗꯨꯒ ꯍꯟꯖꯤꯟꯅꯕ ꯄꯥꯝꯕ꯭ꯔꯥ ꯁꯤꯁꯇꯔꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯧꯖꯤꯛ ꯍꯥꯏꯕꯤꯌꯨ ꯑꯩꯗꯤ ꯅꯨꯄꯥꯗꯨꯒ ꯍꯟꯖꯟꯅꯕ ꯑꯃꯨꯛ ꯍꯟꯅ ꯄꯥꯝꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯗꯤ ꯃꯉꯣꯟꯗ ꯅꯣꯟꯖꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩꯗꯤ ꯌꯨꯝꯗꯨꯒꯤ ꯈꯣꯡ ꯀꯥꯟꯗꯣꯛꯑꯒ ꯊꯣꯔꯛꯑꯕꯅꯤꯅ ꯑꯩ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯖꯟꯅ ꯂꯩꯕꯒꯤ ꯑꯩꯅ ꯑꯩ ꯑꯃꯔꯣꯝꯗ ꯃꯉꯣꯟꯗ ꯋꯥꯁꯛꯈꯤꯕꯀꯣ ꯑꯩꯅ ꯌꯨꯝꯗꯨꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯤꯒꯤ ꯈꯣꯡ ꯀꯥꯟꯗꯣꯡꯒ ꯊꯣꯛꯈ꯭ꯔꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯒꯤ ꯈꯣꯡ ꯄꯥꯏꯅ ꯈꯣꯏꯔꯝꯕ ꯇꯥꯔꯒꯁꯨꯅꯦ ꯑꯩ ꯅꯉꯣꯟꯗ
하이시니 nangwanda amuk hana ay changaroi aigi mitagi nangna aina ngasi tariba mitagi pise nangna hayeng ay lale haiba kanduga su ay nangna konga changaroi adagi wafamdu khakti hairamiba aduna ay magi mafamda amuk hana changba pamje magi mapunsida magi punsida amuk hana jetpasu pamje hoi ado sister ina hangise yamna khuli silupagi maramda khallaga hangjabani ko ado sister je huji atopa nupada ko saidana atopa nupada yum pange kaina khanba wakhal gadi leibra ai khanba adugumba khanba gidi hoji kidi ama bau leijadi jadi ko ado sister ina huji prabhu jisuda jisu krista da sister gi punsi se sister gi punsi gi damakta haijaba sister da ingthaba lagnabagi damakta ishwar gi blessing lagnabagi damakta sister gi ana ekti ko khre ado sister gi punsi gi damakta su future gi damakta su haija hanba pambra papa mi adu ni ayo haige da yana da haige toromni se ado aina isu gi mingda prayer tawbudagi sister da keno lakani ingthaba lakani haiba sister na thajabra isu krista na adom de ingthaba pirakani haiba sister na thajabra thajai ko ai haija ke aduga sister da ina prayer tawdinge da wamtang haijage khigi jisu krista na bible da ne awaba polum puba thabakana suba choktharaba punsida awa maisa khaina maisa langlaba sa aingonda lau haina kawi ko sister jisu krista se mahak dharma nate ko jisu krista se ekhoi bu nam nungsiba awaba taraba singu yam nungsiba mapuni aduna jisu krista na sister yam nungsi haiba wahai se haijage aduga sister gi polum punamak sumana thangdakhini sister na ngasi ai sumaina ai gi nupa ga ai se angang oina ai da yum pala matungda ai sumaina halaga leire ai gi nupa aduna fatabadagi haiduna langtakna bado adu phawda kokthoga sister da sininge haiba wakhal ga do loina ishon lauthokragane sister da hingingbagi haraubagi ingthabagi punsi isu krishna pibi bangami maramdi mahakna lambi punamak sinbi bangami ko sister na ngonda phone tawbirakpase jisu krista na thawrangni jisu krista gi thawrangni jisu ne sister bu nungsibagi maramna sister da anauba punsi piba pami ba ai ngonda phaujibase ko sister aduna sister na prabhu jisu da sister gi punsi do sinabiu sister na khalam da ba khangam da ba adugumlaba ingtaba yamna harauba punsi marang kaina pirakani sister na wabado jisu krista na leiba ngamdeba sister na su mamang da haibi khredana anaba fanabagi awaba koknabagi haiduna yenghanba matamda paisa haibra hairamgani ko adra chumra sister chumi adu paisa piu paisa adu piu paisa piragani batawrido adu bu jisu da paisa mathau tate ko sister jisu krista da paisa piu aina su hairoi jisu di ekhoi bu kanbiba lemna salvation aduga kanbiri se anabadagi khakta nate awabadagi khakta nate lomnaidaba sarga haiba mafamdo heaven haina english ta haidra adu phawda lemna kanbiba mapuni sister aduna aina sister yam nungsina sister gi awaba se aina phawda sister na hairakpada aina phawda nungaitaba taragadi waba taragadi nupi ama oina ngang ama oina sister na waramgadabado ai khangeba ai phaweba ko sister duna aina sumaina sister bu nungsiba taragadi chanupi ama oina jisu krista na di macha nupi ama oina kayam nungsiramgani haibado ai jisu gi nungsibado ingonda phawi ko sister ai ishor da haijage nang mabit usan biu ko sister amit usan biu aduga jisu do nangi jisu krista phingau selaga angoba fijol selaga nangi mamang da lepi nangi nakok da makut thamaga nangonda bol piri blessing piri haina sister na imagine tawbi wakhal na sagat biu thagachuri pa hallelujah kan biu mapu ekui loina biba ipa na pu thagachuri ipa sister sigi punsida thoiba wari sing se taba matam da sukki matik nungai jade ipa aigi chanupi amana mayum paluraga ware haiduna magi nupana fattabadagi ware haiduna mamitagi mapi kangdaduna leiba amasung leiba ngamdaduna halaktuna awaba anabado kadadasu haidokpa ngamjadaba thamoida phumduna ipa maichak khangduna leiba sister se magi punsigi wari tajabada asuki matik nungsi nungaitaba fawi adubu amukasu ipa magi damaktasu jisu lei haina khangjabada jisu kristana cross sikhibadasu ichanna sigi damaktasu niko haina khangjabada thagache ipa isor ngasi nasana prayer tawba sister se ega unajaba nachade
ꯈꯪꯅꯖꯕ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯏꯄꯥꯅ ꯊꯋꯥꯏꯒꯤ ꯃꯔꯤ ꯑꯃꯈꯛ ꯄꯤꯅꯕꯤ ꯁꯤꯁꯇꯔꯅ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯅꯥꯏ ꯌꯦꯛꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯌꯔ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗ ꯏꯄꯥꯅ ꯄ꯭ꯔꯦꯌꯔ ꯇꯧꯖꯈꯤꯕ ꯃꯇꯝꯗ ꯏꯄꯥꯅ ꯇꯥꯕꯤꯗꯨꯅ ꯁꯤꯁꯇꯔꯅ ꯍꯥꯏꯕꯤꯔꯛꯑꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯑꯅꯥꯕ ꯑꯌꯦꯛꯄꯗꯨ ꯐꯈ꯭रे ꯍꯜꯂꯦꯂꯨꯌꯥ ꯃꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯉꯁꯤ ꯅꯆꯥꯅ ꯍꯥꯏꯖꯔꯤ ꯁꯤꯁꯇꯔ ꯏꯆꯟ ꯑꯁꯤꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯄꯨꯔꯤꯕ ꯄꯣꯠꯂꯨꯝ ꯃꯥꯒꯤ ꯅꯨꯄꯥ ꯐꯠꯇꯕꯒꯤ ꯄꯣꯠꯂꯨꯝ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕꯒꯤ ꯄꯣꯠꯂꯨꯝ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕꯒꯤꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯟꯖꯔꯤꯕ ꯃꯥꯒꯤ ꯄꯣꯠꯂꯨꯝꯁꯦ ꯏꯄꯥ ꯖꯤꯁꯨ ꯅꯍꯥꯛꯅ ꯊꯥꯡꯗꯕꯤꯌꯨ ꯅꯍꯥꯛꯅ ꯊꯥꯡꯗꯕꯤꯌꯨ ꯑꯗꯨꯒ ꯏꯄꯥ ꯅꯍꯥꯛꯇꯤ ꯂꯝꯕꯤ ꯃꯌꯥꯝ ꯑꯃ ꯁꯦꯝꯕꯤꯕ ꯃꯄꯨꯅꯤ ꯑꯗꯨꯕꯨ ꯀꯅꯥ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯕꯗꯨꯒꯤꯗꯃꯛꯇ ꯖꯤꯁꯨ ꯂꯩ ꯍꯥꯏꯕ ꯏꯄꯥꯅꯤ ꯄ꯭ꯔꯚꯨ ꯏꯄꯥꯅ ꯁꯤꯁꯇꯔ ꯑꯁꯤꯒꯤ ꯄꯨꯟꯁꯤꯗ ꯂꯝꯕꯤ ꯍꯥꯡꯗꯣꯛꯄꯤꯌꯨ ꯏꯄꯥꯅ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯏꯆꯟ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯕ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯕ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯍꯤꯡꯕꯗ ꯃꯥꯏꯊꯤꯔꯕꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯅꯩ ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯨꯔꯛꯑꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯅ ꯇꯥꯕꯗ ꯅꯨꯄꯤ ꯑꯃꯒꯤ ꯊꯃꯣꯏꯗ ꯀꯔꯝꯅ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯄ꯭ꯔꯚꯨ ꯏꯁꯣꯔꯅ ꯆꯥꯅ ꯈꯪꯖꯩ ꯏꯄꯥ ꯏꯁꯣꯔ ꯏꯆꯟ ꯑꯁꯤꯒꯤ ꯄꯣꯠꯂꯨꯝ ꯉꯁꯤꯗꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯊꯥꯡꯗꯕꯤꯈ꯭ꯔꯣ ꯏꯆꯟꯒꯤ ꯊꯃꯣꯏꯗ ꯊꯋꯥꯏꯗ ꯍꯛꯆꯥꯡꯗ ꯄꯥꯡꯒꯜ ꯃꯔꯥꯡ ꯀꯥꯏꯅ ꯍꯩꯊꯕꯤꯌꯨ ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯏꯆꯥꯅꯨꯄꯤ ꯅꯪꯒꯤꯗꯃꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩ ꯂꯩ ꯑꯩꯗꯤ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤꯅꯤ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯗꯤ ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ ꯏꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯆꯥꯅ ꯍꯥꯏꯖꯔꯤ ꯁꯤꯁꯇꯔ ꯑꯁꯤꯒꯤ ꯄꯨꯟꯁꯤꯗ ꯃꯔꯥꯡ ꯀꯥꯏꯕ ꯃꯦꯔꯦꯀꯜꯁ ꯎꯠꯊꯣꯛꯄꯤꯌꯨ ꯏꯄꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯎꯠꯊꯣꯛꯄꯤꯌꯨ ꯏꯄꯥ ꯂꯩ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜꯗꯣ ꯎꯠꯊꯣꯛꯄꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯃꯥꯒꯤ ꯃꯪꯗ ꯊꯣꯛꯄꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯃꯪꯗ ꯋꯥ ꯉꯥꯡꯕꯤꯌꯨ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯑꯃꯁꯨꯡ ꯏꯄꯥꯒꯤ ꯑꯊꯣꯏꯕ ꯃꯆꯥꯅꯨꯄꯤ ꯑꯣꯏꯗꯨꯅ ꯏꯄꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯊꯧꯒꯜꯂꯣꯏ ꯑꯣꯏꯕ ꯉꯝꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯍꯟꯕꯤꯌꯨ ꯃꯁꯤꯗꯒꯤ ꯁꯤꯁꯇꯔꯒꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯏꯄꯥꯒꯤ ꯈꯨꯠꯇ ꯁꯤꯟꯅꯖꯔꯤ ꯏꯄꯥ ꯊꯥꯒꯠꯆꯔꯤ ꯅꯁꯥꯅ ꯊꯥꯖꯩ ꯁꯤꯁꯇꯔꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤꯗꯒꯤ ꯄꯣꯠꯂꯨꯝ ꯄꯨꯝꯅꯃꯛ ꯊꯥꯡꯗꯗꯨꯅ ꯁꯤꯁꯇꯔꯅ ꯑꯣꯏꯔꯛꯀꯗꯧꯕ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯄꯨꯟꯁꯤꯗ ꯃꯔꯥꯡ ꯀꯥꯏꯕ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯂꯦꯞꯈꯤꯕ ꯍꯔꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯣꯟ ꯃꯤꯅꯣꯡ ꯅꯣꯛꯂꯛꯄ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯁꯤꯁꯇꯔꯒꯤ ꯍꯛꯆꯥꯡꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯑꯀꯤ ꯂꯥꯡꯇꯛꯅꯕ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯑꯃꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯕ ꯂꯥꯛꯀꯗꯕ ꯄꯨꯝꯅꯃꯛ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯀꯛꯊꯠꯂꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯖꯣꯏ ꯑꯣꯏꯔꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯁꯇꯔꯕꯨ ꯏꯆꯥꯅꯨꯄꯤ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯟꯕꯤꯈ꯭ꯔꯦ ꯁꯤꯁꯇꯔ ꯏꯁꯣꯔꯅ ꯅꯪꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯏꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ 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 ꯁꯤꯁꯇꯔ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯁꯇꯔꯕꯨ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯒꯅꯤ ꯑꯩꯁꯨ ꯍꯥꯏꯗꯤ ꯗꯌꯥꯅꯟꯗꯒꯤ ꯋꯥꯍꯩꯁꯦ ꯀꯩꯅꯣꯁꯤꯡꯁꯦ ꯇꯥꯕꯗ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯗꯒꯤ ꯍꯧꯕ ꯑꯋꯥꯕ ꯑꯅꯥꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯀꯣꯛꯆꯕ ꯑꯣꯏꯖꯔꯒꯦ ꯑꯃꯦꯟ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯁꯦ ꯀꯞꯀꯟꯗꯕ ꯃꯤꯅꯦꯕꯀꯣ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯀꯞꯄꯅꯦꯕ ꯑꯩ ꯑꯦꯅꯤ ꯇꯥꯏꯝꯗ ꯗꯥ ꯆꯥꯎꯕꯅ ꯐꯣꯟ ꯇꯧꯔꯛꯑꯁꯨ ꯑꯩ ꯑꯌꯥꯝꯕꯗ ꯀꯞꯄꯤ ꯏꯃꯥꯅ ꯑꯗꯨꯝ ꯊꯦꯝꯃꯦꯕ ꯑꯩꯉꯣꯟꯗ ꯀꯁꯦ ꯑꯩꯁꯦ ꯃꯤ ꯑꯃꯈꯛ ꯎꯕ ꯌꯥꯗꯦꯕ ꯑꯩꯁꯦ ꯑꯗꯨꯝ ꯀꯞꯅꯤꯡꯕ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯑꯩꯒꯤ ꯏꯃꯥ ꯎꯔꯁꯨ ꯀꯞꯅꯤꯡꯕ ꯑꯩꯒꯤ ꯏꯄꯥ ꯎꯔꯁꯨ ꯀꯞꯅꯤꯡꯕ ꯏꯁꯥ ꯃꯤ ꯑꯃꯈꯛ ꯎꯔꯁꯨ ꯀꯞꯅꯤꯡꯕ ꯃꯤꯅ ꯋꯥ ꯑꯃꯈꯛ ꯉꯥꯡꯉꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯗꯣ ꯑꯁꯤꯗꯤ ꯍꯧꯕ ꯂꯣꯏꯅ ꯀꯣꯛꯆꯔꯅꯤ ꯉꯁꯤꯗꯒꯤ ꯄꯨꯡꯀꯣꯛ ꯑꯣꯏꯖꯔꯣ ꯑꯗꯨꯒ ꯁꯤꯁꯇꯔꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅꯗꯤ ꯁꯤꯁꯇꯔꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯏꯀꯣ ꯑꯧ ꯇꯧꯏ ꯑꯗꯨꯗꯤ ꯑꯁ ꯌꯥꯝ ꯐꯩ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯑꯗꯣ ꯁꯤꯁꯇꯔꯒꯩꯒ ꯁꯥꯟꯅꯕ ꯋꯥꯔꯤꯁꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔꯅ ꯑꯍꯥꯟꯕꯗꯗꯤ ꯅꯧꯅ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤꯒꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯔꯝꯃꯦ ꯅꯠꯇ꯭ꯔꯥ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯅꯠꯇ꯭ꯔꯥ ꯁꯤꯁꯇꯔ ꯍꯥꯏꯅ ꯈꯥꯎꯖꯩ ꯑꯗꯣ ꯁꯤꯁꯇꯔꯒꯩꯒ ꯁꯥꯟꯅꯕ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒ ꯁꯤꯁꯇꯔ ꯑꯩꯅ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯑꯧ ꯌꯥꯏꯌꯦ ꯄꯩꯁꯥ ꯂꯛꯈꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯁꯤꯁꯇꯔꯒꯤꯒ ꯁꯥꯟꯅꯕ ꯋꯥꯔꯤꯁꯦ ꯁꯤꯗꯒꯤ ꯊꯥꯖꯕ ꯃꯌꯥꯝꯅꯁꯨ ꯁꯤꯁꯇꯔꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯔꯛꯄꯅꯤꯀꯣ ꯍꯣꯏ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ ꯍꯣꯏ ꯁꯤꯁꯇꯔ ꯑꯁꯤꯒꯤ ꯅꯝꯕꯔꯁꯦ ꯁꯤꯁꯇꯔꯒꯤꯔꯥ ꯑꯧ ꯑꯁꯤ ꯑꯩꯒꯤꯅꯦ ꯑꯩꯅ ꯗꯥ ꯗꯌꯥꯅꯟꯗꯒꯤ ꯅꯝꯕꯔꯁꯦ ꯁꯦꯞ ꯇꯧꯏ ꯑꯩ ꯅꯍꯥꯟ ꯁꯦꯞ ꯇꯧꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯑꯝꯇꯪ ꯇꯧꯔꯒꯦꯀꯣ ꯑꯗꯨꯒ ꯁꯤꯁꯇꯔꯒ ꯁꯥꯟꯅꯕ ꯋꯥꯔꯤꯁꯦ ꯑꯩ ꯍꯥꯞꯄꯛꯑꯒꯦ ꯏꯁꯣꯔꯅ ꯕꯣꯔ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩꯁꯨ ꯉꯁꯤ ꯁꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯊꯃꯣꯏꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦꯕ ꯑꯗꯨꯅ ꯍꯥꯞꯅꯤꯡꯕ ꯑꯩꯁꯨ ꯈꯪꯕ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯑꯩ ꯄ꯭ꯔꯚꯨ ꯖꯤꯁꯨꯗ ꯑꯗꯨꯝ ꯄ꯭ꯔꯦ ꯇꯧꯖꯒꯦ ꯍꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯃꯉꯣꯟꯗ ꯈꯛꯇ ꯍꯥꯏꯕꯤꯌꯨ ꯈꯪꯕ ꯁꯤꯁꯇꯔ ꯖꯤꯁꯨꯅ ꯂꯩꯈꯤꯕ ꯃꯇꯝꯗ ꯑꯇꯩ ꯑꯃꯠꯇ ꯃꯊꯧ ꯇꯥꯗꯦ ꯀꯣ ꯐꯔꯦ